Angang ahum yauna MEEOI TARUK KUKI KHUTLAI PAIBA SHINGNA PHAJINKHIBAGI MANUNGDA MEEOI MANGA SHINA PHANGKHIBAGI THOUDOK ADU JUDICIAL ENQUIRY AMA ATHUBADA CHATHADUNA MARAL LEIBA SHING CHEIRAK PIGADABANI HAIBA DEMANDA NGASI Thoubal District ki Babu Bazar Da Meeyamna Wakat Meepham Phamkhre Meitei Joint Coordinating Committee Waithau to Thoubal Khunongna Silaga CHATHAKHIBA Wakat Meepham aduda Micham Hatpa Mihatpa Shingi Mathakta Judicial Enquiry Taugadabani Avspa Khudakta Loktokadabani Aikhoigi lam Aikhoina ngakcharage amadi Lengak Pairiba MLA Minister Singh Pham Thaduk HAIBA placard kaya PAIBA loinana kholau kya su lauke Wakat Meepham aduda saruk yakhibe mutum ibenungsi amadi pebam Indirani anina fongdorakpada KUKI KHUTLAI PAIBA SHINGNA micham taruk fakhiba mafam adu Central amadi State Force na khurak hangdana leiba mafamni Central amadi State Government na nupa thokna thabak tawrabadi makoi taruk mak kanba ngamlamgani Manipur gi irang asi haugalakpa matamda KUKI Furup ki nupi anida chathakhiba thongi video ama viral orakpadagi Prime Minister Narendra Modi marol thoki Laibak thibadi angang yauna nupi manga sina phangkhiba adugi matangdadi ngasi fawba Prime Minister na wafam ama fawba phongdoktri mihat asida January ba MEEOI khudingmaki mathakta Judicial Enquiry tawduna Maral laiba KUKI KHUTLAI PAIBA SHING CHEIRAK PIGADABANI HAIBA wafam sing makhatana phongdorakhi Lenga ke akoi prajana phai de ki penda balenga oire mara lejada ba mioi taruk ku pharaga kamthina mihot minai tawdana minuksi haitana hatokpabu asengba aibadi hatliba misigi kari tawbam thoke habse sarkarna madu matik chaba action lokhotpa khoi pamjai kasu khangdaba misam taruk hatkibase akoi gi central force amasung state force na kurak hangdana leiba jagani asengna state sarkar na amasung sinte central sarkar na daita lobi gi haradi yam laina rescue tawba yaba jagani adubu daita amata lobi de ngasi aikoina india leibakta India Sarkar ki makhada lairubagi kanaba laitre khoi maitai singna aikoi ki mamangda me ahum dagi horakhiba landa aikoi ki isilina nupi ani kha phi thongdagi bairen dadi Narendra Modi na wa nganghiba amasung mi adugi mihatpada judicial inquiry chathaduna puthokhiba aduna hojik aikoi ki misam taruk angang yauna nupi taruk hatpagi India Sarkar na Bharat leingakna judicial inquiry chathabiu adugi mihatpa sing dandi pibiu puthokpiu haibase aiki jhatagi thamjage